Vigilance and Anti-Corruption Police Station na formal arrest tawkiba hanagi Technopol GDC Atomic at ngasi District and Session Judge Imphal West puthokre. Court na numit 3 ni police custody remand pikre. Thasi ki taramapalda House of Commons British Parliament London UK da pangthokiba tarelak suba Gaurav Award yanthokpagi thorum amada Salai Holding Private Limited ki chairman amadi managing director Narengbam Samarjita lemjaningai oiraba Bharat Gaurav Award khusinnarakle. Human Rights Defender ki masanupi Natasha Elias Thoibi da nomai kapsin lambabu yaningdaba phongdoktuna khangabokta leiba club amadi mahirosingna wakal mifam sathakre. Ikang thokpuna maram oiraga miyamna awaba mayoknariba asi mamangda bahusagi khalbusinarubadagini haina Minister T.I. Samkumar na haikre. Sangvidhan ki tarasuba schedule samdokadabani AICC ki General Secretary Priyanka Gandhi Vadra detain tawba yaningde BJP na Bharat ki miyambu nanthana bahonari haina CLP ki leader O Ibovina phongdokre. Tidim lambi paringi Moirang amari tronglauwi anigi marakta laiba Welcome to Moirang Thaba Gate ki manakta plan tawduna thamlamba IED lauthokre. Pung kaya expert ki kangbu laktabadagi pena khidre. Bharat ki awang nongpo station ga online building permission system OBPS sana hanabagi pandamda workshop pangthokpaga loinana OBPS ki website ama Mahut Minister T.I. Samkumar hangdokre. Manipuri Street Vendor Act lisingani taramari chanahalu street vendors singi yaifanaba town banning committee TVC semu haiba wafam sing yauna tongan ba davi sing thabak to onthoknaba miyamgi mifama mapang thokre. Manipur laingang thokiba Manipur Services Revision Pay Rule lisingani taramapan gi mayokta ngasi oza singa lamfel pata leiba Education S ki office ta oza singa mass schedule litlaw bagaloina na khongjang changsin kre. Lamjingba Group ki Cherry Technology and Marketing Private Limited haina mingthonba company ama Gurgaon Phase 4 da leiba I5 signature building da hangdokre. Company asigi brand mamingna Cherry haina khangnagadawri. Chief Minister N. Brena chair logduna ngasi CM office da local livelihood mission gi paikhaliba thabak thorom singi matanga District Administration Bisnupur gi official singa review meeting pangthokre. Moirang Kuno Makhalai Kaidagi Saya Club ki members sing amadi Moira Pai Bising number 4 kapa amadi Guli Saba Naha Om Lekai Mian Faduna Waragwatem Labumatung Imung Manungi Miyosing the Sinakre. Lamdamasi petrol amadi diesel thau gi awaba leiroi thau thanna yauraba tanker chaniga humdra taret Jiriwamdagi Imphal tamna lakba haure. Bank of Baroda na chahi chamaga taranthoi suruppaga mari leinana bank asina ngasi RIMS ki director gi khutanga ECC machine ahum Manipur University amadi Mongsa gai da leba OLS home da sidinagadaba tongan polam kaya khudol tamkhibaga loinana sangai prog da leba FCI godam da simising gi oiba free health camp amasu pangthokre. Standard Robert High Secondary School da class 7 tamduna school gi boarding da laibi ningthojam baby sanana boarding ka da chinganingai oiba mong da thori yanduna siramba adugi achumba langlalan puthou haiba dabi tawraduna ngasi thangoi banda wakan from sathakre. Salungpham Ukhongsang Sikhong Sengmai Lorembam amadi Langmai Thet Khultaruki akoi vida laiba lophom singda ising leitabadagi sahi asigi oina lopan bagi asa leitre atopa mahimarong thaduna hingnaba thorang paikhatpiu haina lainga ke punging chingsilak. Imphal East District ki manung chanba Khunrapum Kendra gi tongan ba lafom lising ani rom ising leitabana maram oiraga lau uba yadana leire. Nimfum do shuwa Assam Rifle Battalion gi Border Area Development Program BADP gi makhada lupa lakh 13 rom changna sakhiba computer laboratory sangakre.